Mitai yening hunba numit lining loi singi khongsat amaga loina na pangthokre. Kurumjari ISTV News midang tabiri singbu taram noksari. Auzi paw masakai ni pizari sanamahi lining na no na yening hulaktuna anoba iho mahurakiba numit kalen gi humni panba khudingi pangthokpa mitai yening hunba numit lining loi singi khongsat amaga loina na pangthokre. Lining thau sanamahi temple board mitai purup amadi kabui union na sinduna pangthokpa thoramadu wangkai thambal kongda leiba mitai sanglen dagi horaga haying kongbal upong yumpham da leiba lining thau sanamahi laibum phawba khongsat ama satki. Dari kau sana mahi kumale brin sida Khongsat adu hodringeda mitai sanglenda lining longi lamyan basingi mafam da laikatpa khayom piba iru iseng sokpa madi mitai yening hunbagi saitha isai phongla batungda lamthar khiba khongsat aduna haying khongbal gi sanamahi sanglen yorba matungda ireima imagi thawai hapki khongsat aduna haying khongbal yorba tungda miyam gi oiba mifam amasu pangthoki Taramadu lining thau sanamahi temple board ki vice president Bilyapati Senjam alias Wakhal Lamjingba senior board member Kaisham Ibomsa member N Tomba Mitei Maruki secretary general Angomsa Seram Gojendro Mitei vice president Tongbram Gulamsat Kabui Union Manipuri president Dr Malangmai Hira Kabui Nachingba Singh Sarugiyaki Taramadu mari lainana Bilyapati Senjamna Mitei Singna lining thau sanamahi lining loba yadana matam sangna leiraklaba matungda Kasardagi Nauria Fulo Thengnaruba Ahalsingna Lamdam Sida Halaklaba Matungda Kumzali Singama Chamapal Nipu Mangagi Me Taramari Kalengi Humni Ban Numita Wangkai Tambal Kongda Mai Paiduna Wasaklaba Matungda Mitei Marup Linkatuna Sanamahi Lining Lokiba Numit Adubu Ningsingduna Nasigi Thorumsi Sinbani Haiki Inkomja Singamaga Chamapan Nipu Manga da Adugumaba Kalengi Humni Pamanumita Aduguma Tamang Kongi Chima Fonda Ahal Tarena Maira Sikni Harakanda Mate Yening Ase Yening Hulasi Nasidake Koi Mate Lining Chapa Haurakadoni Nasidake make up Tolakadu Neva Wapamadu Deda Hodok Pikituna Makoibu Akanba Teraka Pangiba Kokiba Adubu Ningsing Hakana Namiladu Deki Hauri Harakanda Nasigi Sigulaba Koksalasi Balalasi Asiguma Pangtok Jaba asi Mapu Suba Dugumba Kumon Amani Aduna Koi Sanami Lang Chachapasingi Yama Singlaba Akogi Ek Lijaba Akogi Inat Lijaba Akogi Proof Lijaba Asigulaba Sanami Lining Loy Mate Sing Asina Asigulaba Kongsalase Sally Bigim Maramdi Koi Namtaduna Layruba Lining Asibu Hodok Piramba Aduna Maram or Harakanda Akoing a city make up totally have a home Dugula and Akoing a city Chachapani Nasi Akoi Malayam the Chak Taliba Mategi lining Mategi culture Mategi Adugulaba Sana Konabagi Hiramda Akoi Mang Tadun Lagu say Akoi Nam Tabachumdre Akoi my Papulum the Changile Harakanda Akoing a city make up talk to Saname Lining a say Mipung Kudimangasi of London Telegununa Saminasi Ipala Solati Pula Sosa Wapan Zari
Manipur amadi Myanmar gi ngamkhai paringda India gi lanmi amadi makhoi na nekpa proxy lanmi singa apunba ningtam yawol lanmi singa thengnakiba lanfamda thawaina pontha pikraba thoba ningtam yawol lanmi sing kanglei yawol kanlup KYKL gi lanmi sanglup miam gi yawol lanmi MYL gi second lieutenant oinam telhaiba Elias Landaba chahi kunthra taruk apokpa oranjit usiwa turel wangma amadi Kangleipa Communist Party KCP gi lanmi sanglup Miam gi fingang lanmi MFL gi Lance Corporal Ahanthem Bishan Elias Kanglei chahi kunmapan apokpa E Kumarjit Khurai Thoiding Jam Laikai dagi Laikhidraba athoba ningtam yawol lanmi anigi maphamda Sorepa amadi Sorepa gi lanmi sanglup PRA na awang bathakta yawol gi ikai khumnabu utpaga loinana awaba phongdokli Lup asigi Secretary Publicity and Organization MC Yaifabi gi cherol amada Iraipa ki ningtam lanthengda thawaina pontha pikraba athauba anina laikhidabada awaba nang horba imung manunggi awabadasu Sorepa na saruk yari loinana athauba ningtam yawol lanmi anina laikhidaba awaba nang horba yawol lup anigi awabadasu Sorepa na saruk yari haidi Paugi maraksida break malominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gi damakta nungaiba paw ma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka hojaraga loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapchaga dauri yamna athu matamda admission tawsenbiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidi gi maru riba liver gi damukta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver son badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sijinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Break tungda mohana taram nuksari makha tarakpa pau pizari MC Mericom hanagi nupa khainaraga mahaki gym instructor da mayum pan khre haina hainariba pau aranba wafom ni haina komgi mangte sagai gi apun bulupa mawariba mangte pari Manipur gi maikei dagi paumi singda fongdurukle MC Mericom gi apokpa mangte tonpa kom yauna mangte pare gi lusingba singsu saruk yaduna sangai pro KR colony da pangthokpa paumi singa unabagi thorumda mangte pare Manipur gi chief Vice President Mangte Haupu Komna Mericom amadi mahaki mapuroiba onler kom kumjali singani kulhumdoigi December kunda kom tribe customary logi nupa mayum amadi nupi mayum gi lusingba sing yauraga khainabagi walo shinakre yana cherol inakraba matungda MC Mericom amadi mahaki masa singa nungaina hingminari mahak hojik nauna yum panbagi wafam leitri Kanagumba kharana Mericom na mahaki mapuroibu hundoklamlaga atopa nupa amada mayum pankre haina sandokliba wafam asi aranbani mahaki sinphamna maram oraga kanagumbaga thabak chatminaramba pulambadi mangte sagaina usinde haujumaki oina kom amadi mangte sagai gi chanabida nauna luhongbagi thoram pangthokpa leite Mericom gi hojik leiriba imung manungda amadi mahaki mingchat thiba yaba wafam kanagumba matana makhata na phongdok pirakanu haina mahakna makhata ki Ichanupi Mericom gi kano magi mapu oiba onlega mambani gi maramsi December tangkun 2023 da kom tribe customary law gi matung inna Mericom Ichanupi yauna aduga magi nupa oiramba onler gi family Meri gi family ko yauna mangte inpui na ekoi na bichar torami aduda mabani si imung manung animak janabagi matung inna mabani si adun mitai khoi diverse khainabagi chi chang aduga soisang tonarabani aduna huiksi Mericom si onler ga mabani si
ꯂꯧꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯃꯦꯔꯤ ꯀꯣꯝꯁꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯦꯜꯂꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯤ ꯃꯤꯗꯤꯌꯥꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯥꯒꯤ ꯃꯔꯝꯁꯤꯗ ꯌꯥꯝ ꯉꯥꯡꯅꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯍꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥ ꯈꯪꯗꯕ ꯑꯇꯣꯞꯄ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯗꯨꯒ ꯐꯖꯅ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒ ꯃꯦꯔꯤ ꯀꯣꯝꯁꯤ ꯃꯥꯒꯤ नुपा ओनलरगा मबानी से खाइनखरे हाइबसे अखोइना खंगबिरो हाइना अदुगा मणिपुर मियामनसु खंगबिरो अदुगा पृथ्वी मियामनसु खंगबिरो हाइबसे अखोइना मांगते परे मणिपुर ऑन बिहाफ ऑफ मेरी कॉम दे अखोइना सेंगदोकजबनी हंदक हाइदोकिबा काउंसिल न लौबा क्लास 12 एग्जामिनेशन दा आर्ट्स की अहुम सुबह पोजीशन ताकिबी एनलाइटन नॉलेज हायर सेकेंडरी स्कूल संगाकफम की महिरोय सगोलसेम इनुंगानबी सनुदा चाम हुंफुमापल सुब बटालियन CRPF लंपेलना मनामतुम पीदुना पुंगनिंग थगतख्रे थरमसिद बटालियन सी की कमांडेंट सुरेश कुमार महिरोयसी पोकपा पोकपिसु सरुक याकी लोइसलकपदा मरुओइबा पाव अमुका हन्ना पिजरे मितै येनिंग हुनबा नुमित लाइनिंग लोइसिंगी खोंगसत अमगा लोइना पांगथोखरे मसिगे लोइना हौजिक फावबगी ओइनादि ISTV न्यूज मतंग सिदा टेंशन जरी मिरेंग ताबिलिबा पुनमकु अमुका हन्ना खुरुमजरी।